अहानमदा मरोइबा पाउ चहे नौरिबा महैरोय अनिबु फारगा मिनुंगसी यावदना ओतनेरका हाटखिबा यानिंगदे चैनबा मिहात पसिंग अहपा चिराक पियु हाइदना वाकन मिफम फमख्रे अमदी 𝐂𝐄𝐲 मणिपुर लंदाबदा मिजोराम लेंगाना मतेंग पांगबा लेप्ट्रबदी असम की मणिपुरी सिंगना अकनबा खोंथांग लौखटपा हौरगनी हाइख्रे एमुखरमजरे नॉर्थ ईस्ट विंडो की नोंथल की पाउमिदेंग ताबिरिबसिंगबु मोनिकासना समना तराम नोंजरे हौजिक पाउ संदोंग पिजरे हौखिबा जुलाई 6 थीबा खंगदना लेरखिबा महैरोय अनि लुवांगबी अमदी हेमंजितपु तमथीना हाटखिबाबु यानिंगदबा फोंदोकपगा लोनना अथुबा मतमदा मणिपुरदा तंगदु लैताबा लमदम अमा ओहेनगदबनी हाइदुना तंगलै हादा मणिपुर कनबा लुप ओइनामना सिंदुना ओइनाम बाजारदा वाकन मिफम फमख्रै वाकन मिफम अदुगा मरी लेनना ओइनाम मैरापाबी लुपकी सेक्रेटरी सी.H. अनोबिना हाइ मतम सांगना थीबा खंगदना लेरखिबा अंगांग अनिगी असीबा फोटो उरकपदा खोइसाउनरबा महैरोयसिंगना चमना खोंचुट अमा चटपदा सिक्योरिटी फोर्सना तमथीना फुबा चैबता नतना टियर गैस सेल रबर बुलेट कापथोरकपदा अशोक अपन क्या नंगहनखिबा थौदोक असि यानिंगते हाइके मणिपुरदा करंबा मतमदा इंगतपा लमदम अमा ओइरकनी खंदुना लेरिंगै चरक असिदा नोमा नोमगी इरांग असि कानखतपा हेनगलकले लोनना कुकी नुपी अनि मफी थोंदना मिया ममांगदा फुई हाइबगी मतंगददी मणिपुरगी MLA मिनिस्टर सिंगाउना सेंटर की लुचिंगबसना थवा याउना लाउ खोंदुना होटनाखिबा अमदी मैतै खुनाइबु मालेमगी मियामदा यामना तमथीबा फुरुप अमगुम उहनके अखोइगी महैरोय अनि 𝐂𝐄𝐲 टेररिस्टना मिहाथीना हातोपिबा असिदना थोइना लुना लुमना लौदबगुम तौरिबा थवोंग असि यानिंगदे हाइनसु अनौबिना फोंदोके नुपी अनिगी भाइरल सखिबा अदुददी अखोइगी लेबिरिबा MLA मिनिस्टर कयाना थोक्तुना वट्रेस तौदुना वकत मिफम फमदुना तौबी अदुगा भारत सरकारनासु मदबु पृथ्वी पुंबा भाइरल सलहंदना तमथीबा मैतै अमा ओइना उहन अदुगा ngasiगी asok tamthina halaba maitai sibu tamthina hatbagi video viral kaya salaba sidi prithvi da laibiriba amadi akhoi india gi prime minister na amadi amit shah na tabi dabra ubi dabra haibase akhoi haijaningi aduga loina na akhoi gi manipur gi asigum laba sarkar asina akhoi gi isa sung sing asibu karimta makhoi gi masani masuni khanbidrabra makhoi gi masa masuda thuam boiragadi kari oigani asumna makhoi le thopang amgadra akhoi mama oibi singdi sa singdi video viral ado urubadagi tumba chaba changde khangba ngamde thamoi sing asida kari phawagi aibado amuk tangge tabiu ubiu koi khangba ngamdre जुलाई 6 थीबा खंगदना लेरखिबा महैरोय अनि लिंथोइंगांबी अमदी हेमंजितपु 𝐂𝐄𝐲 टेररिस्टना तमथीना ओतनेरबा मतुंग मिहाथीना हातखिबा थवोंग असिबो मणिपुरी यूथ फ्रंट ऑफ असम MYFA ने यानिंगदबा फोंदोकपगा लोनना अकनबा मवोंगदा कंडेम तौई हाइना MYFA गे जनरल सेक्रेटरी तंपाकमयुम सलाउद्दीना खोडियक पितुना थादोरकपा चेरोल अमना हारि चेरोल असना हाइ हौखिबा मे 3 हौदुना ngasi फावबा 𝐂𝐄𝐲 टेररिस्टना इरामदा मणिपुरदा लंदारकपा लेपलेदना चथरि कुकी टेररिस्टना मणिपुरदगी तोखाइबा होमलैंड अमा तालिबासी ओइथोक्लरोइदबा मंगलान अमनि मरा लेजोद्रबा महैरोय अनि ओतनेरबा मतुंग तमथीबा मवोंगदा हातोपिबा अमदी सेंट्रल फोर्स सिंगना मैरापाइबी इमासिंगदा ओनसिंदुना फू चैबा तौबदा नतना महैरोय खुनाइदा फोंगना सिंगनारकपा अमदी मणिपुर गवर्नमेंट सिंगनारकपा MYFA ना अकनबा मवोंगदा कंडेम तौई हाइनसु चेरोल असिना फोंदोरकले कुकी मिलिटेंट्सना चथरकलिबा लान अथुबा मतमदा लेपकदबनी मखाताना लान तौरकलबदी मणिपुरगी मपानदा चोइना खुंदारिबा मणिपुरी क्याना 𝐂𝐄𝐲 टेररिस्टंगी मथक्ता अकनबा मिदेंग थमलगने मिजोराम गवर्नमेंटना 𝐂𝐄𝐲 सिंगदा फोंगना मतेंग पांगलिबासी अथुबा मतमदा लेपकदबनी करिगुंबा मखाताना मतेंग पांगलबदी मिजोराम गवर्नमेंट की मथक्ता मखल कयागे खोंजंग संगसिलगनी हाइरे मणिपुरदा थोक्लिबा कांगलुप अनिगी इरांग अथुबा मतमदा मणिपुर गवर्नमेंट अमदी सेंट्रल गवर्नमेंट वारोशिन अमा पुरकनाबा होटनागदबने अमदी महैरोय अनिगी मिहाता चैनबसिंग अथुबा मतमदा फादुना सिबगी चराक पीगदबनी हाइना MYFA ना अपील तौखे लोनना इरांग असना मरम ओइदुना इम्फाल चुरी लंबीदा पैसेंजर पुबा गाड़ी सिंदा मैतै अमता चतो हसेन तौबा याद्रिबा असे मणिपुर लेंगांगना अथुबा मतमदा रिदेंग चोंगदुना मितै सिंग नेशनल हाईवे नंबर 37 दा चतोक हसेन तौबा याहनबा होटनाबियु हाइनसु चेरोल असना मखा तारकले
𝐁𝐫𝐾 terrorist na mihathi na hapi kraba mahiroi ani fijam hemanjit amasung hijam luangbi linthoingambi chanugi mihat yaningde mihat adugi achumba wayal fangalu haduna ngasi Thobal district ke hairok talaiba Chingdongpok high school ki mahiroi singna school ke campus ta khongjang changsin khrei school aduda class 9 tamliba mahiroi ke ai Srinivas na hai mahiroi hatpa yaningde mahiroi ani ge achumba wayal athubu matamda lengang na puthokuna chenaba sing logi oiba akanba churak pigadabani mahiroi sing aduna mahiroi hatpa yaningde haibana chingba 𝐿𝐿 𝐿𝐿 ꯍꯧꯈꯤꯕ ꯖꯨꯂꯥꯏ ꯇꯥꯡ 6ꯇꯒꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯃꯍꯩꯔꯣꯏ ꯂꯤꯟꯊꯣꯏꯉꯝꯕꯤ ꯑꯃꯗꯤ ꯍꯦꯃꯟꯖꯤꯠ ꯑꯅꯤ ꯑꯁꯤꯒꯤ ꯃꯤꯍꯥꯠ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯆꯗꯨꯅ ꯉꯁꯤ ꯆꯤꯡꯗꯣꯡꯄꯣꯛ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯄꯤꯗꯨꯅ ꯑꯍꯛꯄ ꯗꯟꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ mahiroi ani hijam linthoingambi amadi hijam hemanjit pu minung siletana hapi khiba thawangbo akanma mawngda condemn tawi haina Manipur Government Higher Secondary Lecturers Welfare Association ge General Secretary 𝐂𝐻𝐸 singna thokpa cherwal amana phongdoraklei association asna imung manunggi awabada saruk yabaga loinana asigumba minungsi khangdaba thawong asibu manung hanjina thizinduna mihat asda chainaba mioi sing madik chaba chirak piduna asigumba thodok asi mahiroi singda amuk hana thoktana ba khongthang lokhat piu haina association asna taksilaklei mahiroi ani ki thawaina mapugi leikolda hainam lainam oina leiba oirasanu hainasu cherwal asna phongdoraklei Fijam Hemanjit Singh amasung hijam linthoingambi ani bo minungsi letana su daleriba kukim litens na happy kibabu Silong Manipuri Students Union SMSU ki acting president Chongtham Thangamba Maitaina khudek pidora thadorpa cherol amana condemn tarakle state government amadi central government na hosik Manipur da oideba fibam asibu yengduna leithokpagi mahuta mioi bagi licha chatraba kukim litens ngi subuk kaktatuna nongna khananaba amadi athuba matamda mahiroi ani ki achimba puthokpaga lonna maraleba sing chirak pinaba union na cherol asida taksilakle haukiba July 6tagi mafam khangdana lerakhiba kuki singna mihathi na hato pikraba mahiroi ani linthoingambi amasung hemanjit ki achimba wayal puthokpiu miat adu yaningde haiduna Thobal apunba lupna sinduna ngarang Thobal Mela ground da wakat mifam phamkhrei wakat mifam aduda Thobal apunba lup TAL ki thopuba amana phongdorakhibada July thadagi mangkhibadagi mafam khangdana lerakhiba adubu handak cookies na mahiroi linthoingambi amasung hemanjit anibu minungsi yaudana hatopi khiba si yamna pangdabagi thawongni maralai chaba mahiroi anibu hatopi khiba asida Thobal apunba lumna yamna akanma mawngda condemn tawi amaramda rap tawbo sunataba cookie nupi ani ke fi thongdabagi video viral oikhiba atudadi center amasung state lengak ani na wangang khiba aduga maralai chaba mahiroi ani hatopi bagi video viral oiraba amadi miyamna khongjang changsila fawada center amasung state lengak na tumina lesin basi karigino hangke mahiroi ani bu minungsi leitana hatopi khiba asigi achumba wayal puthokpi haiduna mahiroi singna changsen kiba khongjangda security na rubber bullet tear gas smoke bomb kapsinduna asok apa nanghan khiba si TAL na condemn tawi misi asa China basing atuba matamda makhoi gi langna langjin puthokuna miyam khangna logi oiba cherak pi gadabani haina TAL na mari leina basingda appeal torakle ani sibo ni se kana hato ki bahar se ramna pang do thabni masbu awala tin lobna ramna kan kandam to morom da bariya yani ki video tu da sto lenga masu chanja lenga ramna tin react to ota to react to ni akoi mai tai sin ki sina ni si kan na hato ki video masu hato viral lo ki nasi han ndak 한전 또 하고다 다시 하고다 सरकार स्टेट अमसुंग सेंट्रल सरकारना खबर तुमने सपोर्टिंग मरम हंगायो नो Laikhidraba mahiroi ani hemanjit amadi linthoingambi bu tamthina otpa neiba tawraba matung mihathina tokpikhiba thodok asibu Manipur kanbalop makal kasar Assam na thamoi sona pendaba amadi nungaitaba phongdoraklei Manipur kanbalop makal na thadorakpa cherwal amada wafam asi palladuna hai mahiroi ani asigi social media da viral oirakiba photo sing adu urubada yamna pendaba sahing chaba singi thawongni haibasi atakna bakal loinana kuki terrorist na phone na mitei sing bu singna bani haina makal na longtaba ngamde hadi cookies na lohkiba May ahum dagi leptana ngasi fawa mitay singda atamna nongmay kapsilak pamadi mihathi na habi kiba sing asi urubada Manipur gi mapanda leiriba sing nasu tumina laithokloi habasi cookies na khangjin bafai lonana mahiroi ani asigi mihat asta chaina ba mihat pasing athuba matamda Manipur government amadi central government na phagat piduna mara leiraba singbu sibagi chirak pi gadabani haina makal na appeal taraklei
Mahairoi anibu minungsi leitana hatokpikiba asigi achumba wayal puthokpiu haiduna Mahairoisna changsankiba khongjangda security na rubber bullet tear gas smoke bomb kapsinduna asok apanangan kibasi TAL na condemn tawi Misi se China basing atumatamda makhoigi langna langjin puthokuna miyam khangna logi oiba chirak pigadabani haina TL na mari leina basingda appeal tarakle Aroibada maroiba pausing amhuna pichari Chahi nauriba Mahairoi anibu faraga minungsi yautana ot nairaga hatkiba yaningdei China ba mihal pasing ahakba chirak piyu hadna wakan mifam phangkhrei Amadi 𝐁𝐫𝐶 na Manipurda lantabada Mizoram lenga na mateng pangbal leptrabadi Assamgi Manipuri singna akan ba khongthang lokhatpa hauragani haikhrei Hoziki oinadi North East Window na sandokchaba Manipuri pau matangai sa losinjari mayambam kana khurumjari